Press Information Bureau, Ministry of Information and Broadcasting Regional Office, IMPHAL na SINDUNA Lamdamsigi E-Pao gi Lamda Thabak Touriba Paomisinggi Oiba Nongmagi Oiba Khanna Neinaba Vartalab Media Workshop among us in North AOC LEIBA Hotel IMPHAL gi SANGAI Hall PANGTHOKHRE Thoromaduda ngangum Uttam Singh MCS Director DIPR Government of Manipur Dr. Ingam Pamai IIS Director PIB IMPHAL Government of India Asem Vakta Singh President All Manipur Working Journalists Union Amadi Yumnam Rupachandra Singh General Secretary Editors Guild Manipur na Thoiba Mithungmen Singh Oina Saruyaki Thoromaduda NG Uttamna Phongdokibada social media amadi Facebook account sing da thagalakpa pau print amadi electronic media da phonglakpa pau ga khenariba adu miyamna munna khangadabani miyoi kharana mobile smartphone sizinaraga training yaudana social media da pau hekta thagatba asina kunai akaiba kaya thokhali masi tawroidabani haki ngasigi media workshop adu da lamdamsida leriba dongan ba media house singi paumi singna saruyaki workshop adu gi technical session da ke dinamani singh director RN Culture Government of Manipur Dr. Mayangbam Veto Singh MCS Director Youth Affairs and Sports Government of Manipur Amadi Dr. Angom Bubu Singh Nawafum Kaya Phongdoki Haidi ngasai reporter tuna mana important way na khanba point je note torokpa matamda mi mana important way na khanbu tuga second mi mana third mi mana important way na khanbu tuga manada banina aina chamana na ngangje dosu nonga laga khabar da phongpadadi manade kharagal khene sometimes context ilana chakhi basu dum yaw aina phongdo ni duga aina haiba hayodogira moina loksan ba hitabagira Phongdorpada ithorpada lalaktu sudum yauri aduna sugumba incomplete information sudum khudong thiningai adu ji yellow journalism ki wari lai advertorials ki wari lai ko si mayam si lakko matam sida koina media ki ethics tawgadaba khotkadaba media ki chilinau jing sisu editor mayam sisu state ki khanlaga mayam tawribani phangba paw khudima loina phong banati kai mai hana achumba paw oiragasu phomiga paw duna leiba wa thoboiga boiragadi misi adu mayam sisu khwaidagi thuba paw do pambanina media housing sisu press ki chilinau sing sisu social media da page loina hangdabe yadre hange